Krumzeri SKTV Nganbi Raj Nongthombam. Welcome to yet another edition of Beyond Headlines. Ngasi si Manipuri miyamna liya horpo matamdagi hek nong nganbaga akoy makeup tholak pasi yamna nungai taba pawsi da makeup thoi hauki batang tarama thoi da jiribamgi jakrudhor gi thodona traga babu akoy borobekra police station da thoki ba thodokta miyoi taruk kuki khulai paiba singna parag puki ba singa dugi asib haksang sing kuki barak turel jiri turen gitai na ba jiri muki area so isida phangi habagi paulae Paula Kosigi Hamadri Hong Kok Pang Haram Hujik Tarumak Pang Habagi Pausu Tongan ba National Media sing the Tonga Masina Marmuera Manipur Tampak Yam Chauna Quirang Kosana the Pien the Bahabitare Masigi Kongjang Su Hujik Junction Baho Krema from the Lambi Thingba market shutdown Regi Dukan Tongona Loina Masana Haitare Honorable Naidana Mayam Siloina Tongan Baduga Haire Kongjang Sida Puna Yominagi Wafum Lai Adu Hujik situation Sida Lengangna Haire musing a sick and bungam kidrabanina. Manipur miyam bukan bangam laktarabnina tha tarani pan hela focus kan bangam maktarabnina lengak le rubagi akhoi representative le rubagi kari wahan thok leri habagi wahang lakpa hore aduna resign to godabni habagi campaign ba sanction bagi khongjangi mamita ba horgli haitare marmaduna oragli ba anoba mayon haibatare haiba mayon sigi matang sida amadi tha tarani pan sida laiba manipur gi problem crisis asigi matang sida wari sanab gitu tengah sekoi beyond headlines tadi yang lebih basi Manipur gi miam na tujuh hindong na kanar ba ko ni imangan bi hana kanar ba ko gi apun ba Manipur kan ba imalum AMKIL gi president so ibri ba Lourembam Nganbi Raj Nongthombam. Welcome to Beyond Headlines. Thank you. Ado ima wari jam nungai na sanab ya bani ado huzik ngasi thoi ba nungai lakpada wari nungai bang khang ngara nungdang de pause le raba jani ado bu mayam na makeup tholak pada yam khwaidagi nungai ta ba thamoi sokpa pause na makeup thoi ha batare aduna tang tara ma thoi digina ngasi bawfi da hongakpa numit mangani zida haibataring si tang tara tarung ya mangani sida kanbang ngamhok da bana traga already makhoi si kanbang ngamaro ena ubadagi apspa ga ji marak ta thamjalpagi mong ubibra madugi mamang da koi company kun ga si pi laksing gi mayam si kanbang ngamaro already halam dong male habagi notion uchingna ba leibadagi simo mayam si tholok pra haibasa dum chingna ba dum phawi habtar imadi kari phawbi komai khan bi tang tara ma thoi dan ngasi phawji thoiba thodo wathok mayam hongai ba mayam si Masidi imagi wakanda imana paubadi karino aina khanba taragadi tachianang hairagadi hek phagi baga sarkar anisina India government amdi Manipur government bu tauge haradi sipai leiba mayam arembuda pusalaiba mayam ji sijinar kudak tak tharakanda sibu sirasu changbu changasu numinini da thi mangamgada bani haibo wa phamje aidi aseng taseng nei magi wakanda di leijai maramdi Kuki haiba asi worldgi mi lising lakpa nate kuki militian khara khaktani kuki terrorist khara khaktani masagi sida India gi leiriba paramilitary force Manipur da 90,000 hen leire kaina haina riba 60,000 leire hairiba mayam asibu hek thomjan bada madugi tangkhai matang thomjan bada mi taruk to kari gi damuk da phangoi do bano china bu oirabasu ingna bu oirabasu phangada ba potni adubu masidi imagi wakhandadi India government na kuki gi michang changi haibadu ima hoina toina haibase mayek senga habisi manda kisidaju tareng tarange aduga loina na India government gi yathang inbada Manipur government flop chatle habisi masu taseng aduna maram oirakanda hujik leiriba phibam si macha manau kanbang ngamdre Manipur government adu oitaragadi Ariyambada pusalaiba military singsi aspa thamjalaga Manipur si ningkha tamdana leirambani ningkha tamjanba hanjanba yai ningkha tamba hanjanba yai Declaration of Human Rights amadi international law na lauthokarba pot amanina madubu makhoi si masagi protection taunabagi damakta khulai paiba yai haibsi huji hariba Declaration of Human Rights amadi international law na haigarba pot amanina masi soidan maki Indiana Manipur chin kha tamge hairakani masi aikoi ga mars taunabani mars taubai che moina aikoi gi lamsibu maithiba pir ka da loksan gi banate yana cherol amagi makha da loksan bani yana cherol du karimta tawdar bani na mas tawdabga sap manaraba punchiro ni akoi no jik lairisi aduna di kana gu makharna akoi kha tamme kaina somorjina London daga chatlur ga lauru du summe na khalle ba idi mars gi awahan thok laitrabani na madu summa braina khalle ba adubu sarkar jina leiba yani haidana miji mathang leiba aduga migi punsi ji are mada punsi pikhapna na bathabuk mayam ama tawrakpanina mi jingji kitang
hantak leirakpani aduna leiragasu ima hoidi sirasu yare haiba phibam du da dum leire uji aduna hujik leiriba phibam si hujik imana amuksu hanjanna hairi mi sipai asuk yami ba paramilitary force asuk yami ba state force asuk yami bana mi taruk mangi badu thi bangamdraga di madu sarkar leibagi kari gelu leiri aduna khudakta CM su magi thabak tharum pothabani hena phagani aduga magi matung inariba cabinet singdu CM ga manaraga senja thumjagi maramda nainabagi mahuta prajagi kanaba tawbang moidoba moidi handoga pura puri aikoi maithire manipur prajagi makhutta aikoi maithire haidana longthopana summa braina imana di khalli kuki terrorist khara na lucinga kanda kuki gi MLA minister sing chacha garaga su leiriban naga digi maitai pangal ha leiriban mayam sina amat oina sumsel lakanda ko indigenous people ngatani indigenous people like aigi lam aigi indigenous ki oi bapochai sing culture adudegi leiriba khoi gi tradition mayam sing nga aga chatkatawani adu nga na gi damakta sumsan mangamdarba sarkar sida MLA oina phamdanam adugi minister oina phamdana leibagi kari mathau tarige haibadune ba mayam na hangiba wahangni ai isamang na jo hangiba wapamni adunadi nupi taruk tu angang ohum duga nupi ohum duga taruk tu Garamaina Sirangani have so open a Kangadi Yamna. Why? Madam D Cookie militant Singji D Mokoji Repista Yamnahina Boport Amaoina, a queen of Ugre Mamanga. Nipa Masanga, Nupi Masanga, Sian Batapa the Sidala on which the Lord Law in a Pusalaga, Rep Toraga Mangan Gibat, Siram Didi, young me and Dunadum, Kangbaponi, Aduna, Nupi Ohumdugang, Ohumduga, Hinga Tadora Gasu, Nupi Sindugi Machindagi, Mogi Patabalitat, Mayam do Haidora ni Haidana Hat Kibani, Adubu, Maset Sarkana Halan Bani. Sarkana halan bani haibadi khudakta tanaraga phangada bu potubu bas numitu da phangarchu numini umni da soidana phangada bu poni aduga kuki militant singduna yamna kanna tanchalak taraga di makhoina phataba thabak tawbagi sansu leiroidori ni adudi noi phataba thabak su tawro noi tawningbada tawro aduga hatu o haidana pithokpa adugumba manipur sarkar amagi india sarkar je machigi makha da leidok sarupudi ima woi si bane hena phare haiba adu amuksho hainingi ichajing taruktu sigiriba ichajing dugi pilakta dana ima hoina kari khalle phare lao akoi mayam chorok ta longa hippaga leirage Indian Army sing thajal o aduga chief minister na chingba cabinet chingdu thajal o aduga Modi lao akoi chorok mayai da rep tawro lao aduga hala ro lao ja haininge be ima hoi imana thambi yam thamoi shok ba heba tare yam chwe aduna ai mana longning si kari amuk longning e madu machu leire adui mathakta ai Modi nang pelabra ai khoi gi nupi ahum ngang ali se adigi sem nang pelabra di noi pelo ina surok to phiron mau yaw dagi law ro chatning e bai ma hoi noi pelo Modi ju pelo sem ju pelo aduga cabinet minister jing ju pelo aduga kari dawdana leirige heba Manipur da leiriba MLA minister jing je yamna marik chom wafam heta ngasi dagi chahi kun gi mamang habi July gi tang tara manga 2004 da kangla gi gate mamang da ima mag yauna khu ima tara ni thoina sangjang gi khongjang malem pumala khangna khongjang heta madu gi situation even probably madu dagi hena sathi makhal gi situation ma ngasi oire hab tare adu ima pause khoina huji khoi visual zo mayam social media da kai taroi langna re ngasai gi Silchar medical college dagi moi asi batara ni thoi tara heba tara asi batara si kuki mel tara si pugi bagi visual zulai heba tare ar pugri si akoi gi turendagi phangi ba nupi ahum amadi angang ahum sigi moi gi sum autopsy tonu gi damak ta same medical college ta prakadong ni na ani je pulap dai tar gi irang chaw na thorpe community ani sudore community ani na ju unabu khona ba lag matam mayam loi pul rani pul ta di irang hen thokni khan padi kor pachu ya adu kari understanding on de khan re khoi pugi bagi visual kharadi ure heba tare adu masu ure adu hujing mayam haina resi masidi nupi su angang tha nipan ta tarang tangari ba adu tha chahi anem khai ka tangari ba adu nupi macha chahi tara ka tangari nupi mas yamna innocent ori ba mayam do hat pa heba sidi masidi hairi angang se maitai ni chaura ga makhoi na khoi kuki mathakta phata wakhan khan ba adu di hato go tamni habi monda generation hat pa gi mon angang hat pa means generation hat pa ne adu gi mon mami chauna ta hai tare kamai thami bi
Hujisi moina moigi missing pito kare akoigi missing laaga crisis ama thokani haidana hairi badu madudi akoigi haida yadadana haijin bawani haibadi sarkar ama leiri babu mafam duda mi tara ma thoi train thoi lei badugi wathok tuna control tawdraga dum thamgadabani adugi damakta security force leiri singje achunda asam da handakta anoba kari youth kari Mui sipai anoba ang tagi oiba black kari no mahaibani ne. Okay. Adugi sipai mayam mana lairaga matam tu da kari control to banga moi doi. Ko ima haise. Adugi mi taruk tugi lakin laawada jini mi loina ba kasu lawai. Ai di security ne loina ngakra daw bani. Bom top tawraga. Manipur gi prajadi Manipur gi prajasidi Manipur gi CM na madi Manipur da leiriba paramilitary forces aduga koi gi state forces singina takhairaga halani ai da leirabanina mapunsi adumakti khudakta hek siraga ikoi ningkha tanggadabadi natabanina khongphang kharagara handok leibanina khudung chaba mayam ama laurakanda kachu ada silchar yongna chappa loina chappa ngamoi adugi mathakta irang yang kanna thogasu control line tawgadaba port amani aduga imana thamningi ba wafamdi karino haina hai taragadi aina ngarang so dum haigi bani resam gi style da resam cinema da tawriba natrega kaino tawrakanda kidnap tawraga port ama demand tawraga exchange tawraganda longna bagi style ni aduga manipur da tawrisina mi kaino mi hatu okanda adusu handak hali bachisu CRPF ta mokoini attack tawrakanda khulai mulakanda CRPF to kapaga halakanda CRPF ni attack tawbani kari gi damakta nupi angang da tainari ba CRPF to da tanchalaga leiri ba CRPF loina ba halamudana moi matik magul leiragadi adu natadana mokoina CRPF ta taina ba ngamdraga kari gi maitei da tainari ba maitei ilam tampak si da moina kari gi no asyamna kala iba mi hori ba adu nadi maitei ga tribe singjiga tribe haibidi kuki singjiga nungsina handraga adu nadi sagat pa yana na baina India na tawrokpo policy program da aikoi gi kuki na thubani haiba wafam jinai na thamjaningi kuki na thubo oidori bra imana tragna hojik lai wafam si Iran je nemdagraba maitega kuki ga nomai kamna traba hana sunabale traba confrontation later targadi makoina taliba demand union territory ki separate administration in the form of union territory se madugi wafam si karam to wari sarro center na somoi to wari sabiraro keno da peaceful situation aba lab aduna sum khana lai targadi mogi demand se pidragadi moise manipur se nena tar lai bi yaro edona union territory gomba kenom pi de yaro habagi wafam se lahano gi damta hanjan angang no bi phar hat pani khangde angang ani phar ga exchange demand to pani khangde something or other sum tawr le bagi mong la sini aji mane ta sene ki aduni iman hair ka tu aduni garang se dum haigi bani exchange tawnaraga inang je sum tawraga adun di moi je kainom tawdradi yara roi haibagi port ama chilakpani aina khalli imana masidai sida aikoi gi kuki ji thuri ne di ngasai gi akoi gi kaino sina Indian government sina irang nemthadana ba tawraga thuri ne haibadi iman haibadi aikoi gi lamji thugai ba pame ba Indiana thugai ra kanda kuki khangde maitei khangde naga khangde loina bakse pumtoi toina thugai ra kanda India oina thamba Manipur kaksi ikau hanbigi style du pamak paneba adugi style du ne ba neire isi anmarom da hairagadi kuki nungji yang kanna tawchali ba pochidi amarom da nagaga ikoiga chongna gi lan chongna gi matamamda chongna gi ba lan je kari de chongna gi haina haiba taragadi makoina greater Nagaland or southern Nagaland talakpada without territorial limit laksalakpada Manipur parjana yaroi haina na tawbudu da Songna gibani, assembly may saki bani, matam dun na nagaga koy go kutana gidi. Maram di indigenous people nga kanina, masi handok hanjin kara dia dum tawo pay ay base. Nagana sukali, may tay na sukali. Aduna thagi badi kanano no shot piep kumba. Paramilitary processing jina thagi bani, aduna ni mi trying pan sigilisi. Aduna hairubo pochi da nagaga kuki may tay gadi, masi indigenous people ni na masi lokshin na bay henjan na bay yadre, moji handok hanjin nandum layrani. Aduna di kuki ay di indigenous people nati. Kuki ay di mapang pudi mangta lan tawraga lay macet lay ba miyoy ba lan yam pamba adugumba Jatni. Adu de da 1840 adwai da makhoi si changak pani. Indigenous nati adu bu maitai na amadi so akhoi maitai go pulli ba
ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯅ ꯃꯕꯨꯛ ꯐꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯗꯒꯤ ꯀꯠ ꯑꯣꯐ ꯕꯦꯖ ꯏꯌꯔ 1951 ꯑꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯅ ꯀꯨꯀꯤꯁꯤꯡꯁꯤꯕꯨ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯗ ꯂꯧꯈꯠꯂꯨꯕꯒꯤ ꯃꯁꯤꯒꯤ ꯆꯥꯎꯔꯕ ꯗꯣꯁꯥꯗꯣ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯐꯪꯉꯤꯕ ꯂꯩꯉꯥꯛꯅꯗꯤ 1961 ꯏꯃꯥ 61 ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ 1951 ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯤꯁꯣ ꯃꯌꯥꯝꯅꯗꯤ 51 ꯑꯗꯨꯝ ꯑꯣꯏꯒꯗꯕꯅꯤ ꯂꯦꯡꯗꯅ ꯍꯥꯏꯔꯤ ꯑꯗꯨꯝ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨ ꯂꯩꯉꯥꯛꯁꯦ ꯀꯌꯥ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯒꯦ ꯍꯥꯏꯕꯕꯨ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯅꯠꯇꯕꯗꯨꯕꯨ ꯃꯩꯇꯩ ꯑꯃꯗꯤ ꯃꯩꯇꯩꯒ ꯂꯣꯏꯅꯔꯤꯕ ꯅꯥꯒꯥ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟ ꯈꯪꯗꯦ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ 1951 ꯀꯠ ꯑꯣꯐ ꯕꯦꯖ ꯏꯌꯔꯁꯤ 1949ꯗ इंडिया मर्ज तौरुबदगी सेंसस थिरक्पा 1951 से मसीदु ओइरछि याइदना अखोइदि पुक्चेनजि याम तिंगना फजना तौवेबा मदैदुना मसैजिदा मोइना 1961 71 गाइना तौरिबा सरकार सिदि मुइजि करी सरकार नो मबुकचेन छेंगदब सरकार हाइबतो तछेंग उटले हाइबजिनि दै माना हाइ मबुकचेन सुंचेंग चेंगद्रे थिका खरा तौरुरगा पैसा तालकना मी लेरगा भोट कारकपगुम्बा अदुदगी सोशल वांगने न कोइसे चचनरमगा पैसा तालगा थिका का लौरगा तौरगा मी लेरगा भोट कारकपगुम्बा असिगुम मयाम जिनो ओइरा अबनिना अखोइगी मणिपुर से अरोइबा थाक्त पुथरे हाइबदुनि मणिपुर असेंबली अरोइबा थाक्त पुथरे असिनि इनि माना थमजनि ओके अदु इमा ngrangi imagi press meet su imana phongdok pikibasi hujiksu imana hobda dum haibigre akogi leiriba lengak sina akogi macha masu mayam macha manau mayam kanam ta kanba ngamdre adu targida makhoi leibagi kari wahan thok leidegi habi wahum iban chief minister su matang charing asir matang matam charing asida pham thado hobana phagane habi wahum su ima dum phongdok pigi hata adubu mamang su pham thado pa thado gi yam chawba wathok su leigre habi tare adu hojik thado hojik su dum mayam थादो का सिलग खिदंग अफबो रखदा हाबजु खनबले अदुबु ngarang gi थगदो हाइदर रंग असि gi नवाल ताइ थगदो सि तारु मतुंग दगे दि आमन बोरो हादि सिनोक सिनजि हादि मियाम पाम केम पाम थीबि गम द लैबो माले छिनबग नति पुमुत मुथत अखोइ इसाना ngaksarabdu पामाये बे मा होय तसेंगना हाइरगदि अदुना मु lawlessness lawless का मुला ओइद्रा लो जे मोइना lawless आइबा दुद चटलबनिना अखोइजु lawless दुद नेटलगा चटलगे हाइजु खनगले बे मा होइजु इमा होइजु खांग ngमक्तबदगी हाइरअबनि को मसि हाइयैदबो पोट अमदि ओइबा हाइयैदबो पोट लेंगा लैरि हाबदु उथोरक्तरबनिना अखोइ नोइ दैबगी कानदरदि अखोइजु अखोइना तौनिंगबा तौरगे सिरजु चंगजु लाइबक चांग येंगनरगे हाइजु खलए बे इमा होइजु मसि आई खक्तना खनबा नते प्रजा यामना खलए हाबा ओके नहान के तांग तरामा थोइदा कोइ सीआरपीएफ अमदि मणिपुर पुलिस की कांगु ना कंबाइन टीम ना रिटालिएट तौबदा मि खुलाई पाइबा कुकी तरा हाट खिबदु मखोई द अटैक तौरपति हाथ पो इबिया ओइदबिया व्हाटएवर रिटालिएशन द हाले मोय अदुम तंगो अदु फाउद मयामदि अप्रिशिएट तौ अदुमाइना नहांगे करी तौद्रिबा करिगनो मा अखोइ मे गे तांग अहुम अदुदगी अदुम सुमाइना रिटालिएट तौरम तारगदि ngasi gi irang se thomoi ha hoji adum thabo thagalibne habtare haidi ado imadi ahamda khalame bako CRPF ka kano gana sumain tawdana moida kapsalakpadagi handana sire ye moi sibagi harawdi nate etek to phajana tawi adu moi ju nga chara am thilujira ka habe wakhan khale e bai mawa ado moi di nupi taruk tu ga sinana ba tawbu oirambu oina taruk ba ji ima hoi khang ba ngamdre ba haidi makha ta ba strike taruk ta ba habe ta adu ga maruina tang trama tu thodok thoe tang taraga ni thoida company kunama thare habe gi MHN che thole thar bu thole numini leraga tang tara mari sida nahanji khoi gi पुलिस स्टेशन तरुक तगी आप्सपा से अमुक थमजले आना लौथोबदो अमुक थमजले हैबी वाफम लाय हैबता अखोन खलमना क्रैक डाउन गयाम हौदोर माने खलुबा कंपनी कुल लाकबदो असोन आप्सपा अमुक थमजला कांसे ए कइनो खितंग मोंग अम तौरैदा हैबी वाफम मयाम खलबा हाइतारे मयाम सु पामनति आप्सपा से इमा होइना आप्सपा गी मायोक तंग साइ थमजखिबा जुलाई गी तांग 13 2004 चही ngasi दगी कुन गी ममांग दा इमा होइना चंगजन गी खोंजंग मयाम ददुम मित संसंग उइ हैबतारे इमा होइदा क्याम याम नुंगार मोइदगे हैबदो फील तौ है याम नुंगाइगिद्रे मतम जुजु अदो सिगी डिसीजन से लाखो मतम ना कोइ स्टेट लेंगा कमाइना रेस्पॉन्स तौरी हैबी वहां अमदि दुमक लै कमाइ थमिनि सिगी पोची माना सुम खनबदको मतमदुदा मनोरमा सिबा मतमदा मनोरमा ना खांगिबा वागिबा मयामदु खलुबदा इमा होइ पि तागी हंदकसु मी तरुक सिगिबदु कया वाना सिरमगनि खनबदा इमा होइ थमोइ जतुकि मतिक नुंगाइते याम पिनदे सरकार जे याम पिनद्रे इमा दा हाइरदि याम पिनद्रे अदुकि मतिक नुंगाइते मी तरुकतुना वारंगदौबा नुपी सिंदु करम मओंगदा लोइना बिरंगदौबा का खलुबदा अदुके मति नुंगाइते हाटबा तारगनि नुमितु फाबगा खुदक ता हालगा थंथोपिरमोइबा
ꯂꯥꯏꯕꯛ ꯆꯥꯡꯗꯣ ꯑꯩꯈꯣꯏ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯖꯔꯒꯦꯕ ꯃꯇꯝ ꯈꯔ ꯃꯣꯏꯅ ꯀꯔꯤ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯁꯤꯔꯤꯕꯅꯣ ꯀꯥꯏꯁꯦ ꯈꯜꯂꯨꯕꯗ ꯏꯃꯥ ꯍꯣꯏ ꯍꯟꯗꯛꯀꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯊꯋꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯛꯏ ꯑꯗꯨꯒ ꯃꯁꯤꯗ ꯑꯞꯁꯄꯥ ꯊꯝꯃꯛꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯁꯤꯐꯥꯏ ꯀꯌꯥꯝ ꯀꯧꯁꯤꯜꯂꯤꯕꯁꯤꯗꯤ ꯍꯧꯖꯤꯛꯀꯤ CRPFꯅ ꯀꯥꯞꯄꯤꯕ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯂꯝꯗ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯤꯐ꯭ꯔꯤꯖꯤ ꯑꯣꯏꯅ ꯂꯩꯗꯧꯕ ꯃꯣꯏꯅ ꯄꯥꯔꯃꯤꯅꯦꯟ ꯑꯣꯏꯅ ꯂꯩꯅꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯕꯨ ꯌꯥꯗꯦꯅ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅ ꯋꯥꯈꯜ ꯈꯔ ꯈꯜꯂꯒ ꯊꯥꯖꯜꯂ ꯃꯥꯅꯦꯅ ꯑꯦꯇꯦꯛ ꯇꯧꯒꯗꯧꯕꯩ ꯅꯤꯡꯗꯅ ꯊꯤꯕ ꯍꯨꯝꯕ ꯇꯧꯗꯧꯕꯩ ꯅꯤꯡꯗꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯑꯞꯁꯄꯥ ꯊꯝꯖꯜꯂꯛꯏꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯩꯇꯩ ꯃꯨꯠꯅꯅꯕ ꯊꯝꯃꯛꯄ ꯑꯞꯁꯄꯥꯅꯤ 이bungo ꯑꯩꯈꯣꯏꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯂꯩꯕꯥꯛꯅꯤ ꯅꯤꯡꯈꯥ ꯇꯝꯅ ꯍꯤꯡꯖꯒꯦ ꯍꯥꯏꯗꯅ ꯂꯩꯖꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯃꯣꯏꯅ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯑꯣꯔꯗꯔ ꯊꯣꯛꯆꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯍꯥꯠꯅꯅꯕ ꯊꯝꯃꯛꯄ ꯑꯗꯨꯒꯨꯝꯕ ꯑꯞꯁꯄꯥꯅꯤ ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯅꯁꯨ ꯇꯣꯏꯅ ꯂꯥꯎꯈꯤ ꯑꯞꯁꯄꯥ ꯂꯧꯊꯣꯛꯄꯤꯒꯅꯨ ꯑꯞꯁꯄꯥ ꯂꯧꯊꯣꯛꯄꯤꯒꯅꯨ ꯃꯔꯝꯗꯨ ꯃꯣꯏꯒ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒ ꯀꯨꯀꯤꯒ ꯂꯤꯡꯁꯤ ꯐꯖꯅ ꯂꯩꯅꯕꯒꯤ ꯃꯑꯣꯡꯁꯦ ꯑꯁꯄꯥ ꯊꯝꯃꯛꯄꯁꯤꯅ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯉꯦ ꯍꯥꯏꯕꯗꯨꯅꯤ ꯃꯥꯅ ꯊꯝꯖꯅꯤꯡꯉꯤꯕ ꯑꯗꯨꯕꯨ ꯏꯕꯝ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯍꯥꯟꯅꯁꯨ ꯑꯞꯁꯄꯥꯁꯤ ꯑꯣꯟꯂꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 10ꯒ 8 ꯈꯛꯇꯅꯤ ꯊꯝꯃꯝꯃꯤꯁꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ Mariputara, Maudra lay at 90 Revisida, 90 Amadi traffic police station, Aduna, Marfumapan, civil police, Nena Matamda, Marfumapan, the Taraga Mapan Katada, Lermani Madudaki Taru Handoki, I don't know who say Tara Taram do Katanga, the Taram do Katani, Apswa Sanadrizi. At least the Loisaner even had Apswa. I don't know. Chingi, Ichil now sing, I got the Chingi Miam sings in Hamatamda, Veli Didi, Aspa so later. Sing the Ataswa Tamzalena. I do tampak to afpa for example Borobekra police station han no may kamna riba mafam si afpa hana dagi leiba police station ni yang popi police station manung dan han no may kakura koi tangkul masama pandana soiba adusu afpa riba mafam ni adu hojik no may suwa kamna kitabi irang lagi for example Jiribam police station hadi Jiribam district police station ani leiba ni mako Borobekra police station ne Jiribam police station sidi Jiribam city ki babu para adu da leiba mafam ne heptare adu da oina aswa thamjela hetare asonda aswa leiba mafam du da ningthina ngasagi tawgada operation ntarga mogi tawgada counter insurgency ha ga tawgada mayam do tawbi abu tawdraga aspa oina Jiribam da thamjela isnadi Jiribam di irang horoka dore aru tar di Jiribam pumda leiba police station anima aswa thamdraga di control tawbanga moy habagi wakalon ju hujikta mayek sengpa ure ya tari senge ta sengna hairaga di hujiki haiba Boroberaga gi duda leiriba aspa thamiba mafam duda naiga dabane haiba aspa haiba sidi aran mathabak tawba mi naiga daban natra adu di mafam duda Boroberaga da leiriba mafam duda aran mathabak tawriba mafam duda naida dana mi gi city de inthi jana ingna chingna leiriba jiri da thamjalak pa jiri gi prajabu naihat pane ni masi yamna mawong chadaba dugumba administration ni India government amasung Manipur government gi natai huktaba administration ni adu ima yamna interesting oiba hojik yam kanna zu media singna so highlight tawdaba state ki media na so yam kan highlight tawdaba aduga koi national media na di kaimta highlight tawdre hauki tang mapan haba tang mapan se da koi thogdok si maruiba ama thoi khoi saiton wathalambida khoi mauna hama legidabagi nomai kapapda lok suring eda nomai pan khoda to on the spot legidre habta ima hoi chale madugi no misida khoi Jiribam du thogdo asogong thu hetare khoi Jiribam gi butang khal hariba mafam sida nupi si maiti nupi oiduni mase Bengali da mayum pan hariba nupi si magi mafi maron lo chingthokpi kuki khulai paiba singna aduga naked parenting tawi habagi press notes khoi Jiribam apun balub jal na thadoraki habta adu thadoraki ima hoi juta right aduna sumba sigi thogdo da Bengali da mayum pan bani to bi gai na haiba ima hoi juta me marigi naked nupi ni naked parenting gi khoi July ki tang tara mapan da viral oirakan di asonda Modina wanganga I have Modina wanganga ga pitibi sinthung na maitai ni pasi okta bane na haigi aduga matam du dan maitai nu pidubu leisabi su natraba mawa mapuroi ba leiraba aduga jat atopada palaga inthi jana santi oina leiraba nupi dubu maitai romni aina maitai nupi ni aina khalakanda neker oina thadorakpa du dadi Modina tuminna yaisalaga leiba haibase Modi ji maitai gi damakta di siraba prime minister ni ne prime minister na madi siraba prime murti ke zaman ar hetar siraba murti maitai gi damakta di siraba murti okay adu ma hujik si ngasi gi development mayam ama koi hek
adum ngalingi matam de dum hore ha tare mayam se lambi sorok ta pen da ba phongdung na re lambi thingba dukan thonglo na ba mayam se loina hore ha tare aduna sigi pen da ba phongdori basida maru ina ku MLA minister mayam ji resign da godene na hoje koi bizet loli basi koi kurai assembly constituency MLA gi mayum da thomjan ma le da so mane thomjan bagi su mayam adum khara lak pa hori ma aduna taseng na koi gi MLA minister sing asina lawga da ba hoje lahon ning ba miyam gi miyam apam hai tar role si kari oidu no na tra matam already hele hai ga dur kamai tham bidune taseng ning ga di matam hele hai na lawi mana di mi taruk tu kan bisung amdraba adudegi karigumbi imta kaimta tawgidre ni mi taruk tu phagra kanda mi taruk tu phagra kanda chagau yenga laibadau na in Manipur sarkar na laiba haibasi ma hoida du ki mate pendre aduga masidei side India government na insillaga lawni aina lawri ba Manipur government ju thamu bagi kari ganari gi masidi laitabani hena phaiba okay adu ima kogi valley da aspa thamjan basi ngasai kuki singna talaga ko demand jing manung da mani mani aduga valley da natraga Manipur pum basi da aspa thamjan ba khang natana president rule thambasi su kuki singna pam jing manung da mani hatar yani aduna hujik leiba situation da adu ko valley da su mayam dum hai nei kasu kai di aspa thammaga kari kai matam da 2001 gi Manipur gi June 18 thoki matam da aspa leiba matam da ni aduna hujik ki situation asida miyam na tasing na pami base kari oiduna habagi acho hang am del kamai thambe asi miyam na pami ba poti aikhoi miyam se loina sana ba ya ba miyam di natre hai basi di miyam na di hai na re adubu madu khang bana ni ne sarkar ani sina sipai mayam thomjal laije adu khang bana ni ne siba kidre Manipur mi sing se soidan ki kainom tawra ani sipai ahem ma pusala la kanda aikhoi gi pham ka longna ba aikhoi gi lanthum ka longna ba ina moi khakte hingne na khalli ba prime minister amadi aikhoi gi Manipur gi assembly da phammi ba minister MLA singje masi khwai dagi phatta ba sa dagi hena tomba jiba ngakta ni ni bu sidi na haini ngai leite sa dagi hena tola ba matu pan ba sa dagi hena tola ba jiba ngakta ni minung si khangdre macha masu kan mangamdre mai nupi du chief minister gi nupi oro duga cabinet minister gi nupi singdu borobega da tharga stagi aholo dana moina nungsi boy radi maitai nungsi boy di chalo jiri da chalo natrega watha lambi du da chalo haidana tharak pa yai haiba adudi ganam da du moi mayum dagi mapan jo thongning da ba moina mi praja gi ihau khangdana thabak taw bai ba se masi adu ima smaina praja gi ihau lakum matam sida maruina confront on de ba amaga ka haidu no khuthongna ba haigadra amaga mukna durisi akhoi gi Manipur gi valley gi miyam aduga valley gi miyam sigi imung sing dagi tholak pa police natraga state force akhoi masen oina amuk tongna dori haitare tongna gadori ba tongnari gadori ba di maram di masi kari gi noi da moigi sang na yala ba policy ni bungo haibadi army sing thomja laiba army sing jina matamama da di rep tawni phuni phani adudegi di asai da puthoga kamni mamai da di commando da chinarame ba moina commando de A to Z tambiraga chinaramaga commando na kaya hatkre aduna aikhoi machen makta moigi training du da moigi wasak lobada masigi poche maitai da tambirame ba aduna hujik si chumme icha jinga aikhoi ga ni hana dori si maitai machen ngakta ni hana dori ba aduga naga machen ngakta ni hana ga dori ba puna makse aikhoi machen ngakta ni hana ga dori masibu hana bada yenga kanda pelani hairaga di chief minister amadi cabinet minister agi India gi minister MLA singju nungai ni yenga sanu sini mana tani ima hujik visual amung akoi live ano visual sina akoi gi assembly akoi gi MLA nisika sapam nisikan digi ai urai mai mu thomjan gi bagi visual ne habta to mayam se ai thomjan laga mayam na haidi mogi oiba stand ju ngasi phau bada moi stand se hoi amani phongdo pa targa su apun ba collective stand du ngasi phau ba sida phangmang amdri moi yangkhai lebi sida kunthama pa na khara sign tau ni phuma to na khara sign tau apun ba se sono lakpang amde habtari ado thomjal hobane ain lakpada ado ai di thomjalo thugairo in laurom ne ba idi adu bu thugai bisipodi mayam gi pen da bu express torpani adu bu
thugai badu ma thugai raga di mangi khangi ma hoi adu bo pen da bai ji pelak tri hai bu tak pane ba adu thudi thugai ho de moi di om chalore adu bo hojik si kari response tor kada gi asukui na ta na lakpa adu valley gi miam ngasi di aroi bi yong na saure habsi सोइदना पाउ मैम खुद हुजिक हदी इन्फॉर्मेशन टेक्नोलॉजी की इंटरनेट की एज है तारे हुजिक मणिपुर एक थोपगा अदुम न्यू दिल्ली दे योबंग आक्तनी अदुन मखोइना डिसीजन लौबगी हदे याम थुना डिसीजन लौबी हम थोइ है तारे अदु करी सेंटर तकी डिसीजन लहोनिंगे करी तहोनिंगे है बि हमदि लाक्तो माली इमा की वाखंदा करी तौरगदी खितंग हदी मयाम की ओइबा कलेक्टिव डिसीजन दि लौदबि यारोय अदु इमा की सु दुम ओपिनियन खरदि दुम लेजरम दong माली समाय तौरगदी सुम डिसीजन लहोनिंगी सिगी तंजासि ददि हाइबना चिंगबा सिगे तांजासी ददिने मानने लवनिंग बदि सीजन दिने आई खोइना तांग 13 दगी मांगिबा मीबु हिंगननबा आइना कन्न तानारकपदगी खोइना जु मतम चान थिबा ngमौद्रे मदु खोइगी अरानबनी आइना प्रजादा लौथोकपा म संगी सरकारना आई खोइ मदु खुदकत तानगदबने हैबा फोर्स मयाम जी थाजलगा तानगदबने ब मुलौगदबने ब मोइदगी अदु मुनबा ngमौदबजे खोइगी इरा लोइरे हाइबसिमा प्रजादा लौथोहनबा अमा पामी इमाना अदुगा लोइनना असमाइन सुम तौदना सुम लैरगा फोर्स थाजलगा सागदगी आसपा थाज थमदना खोतना अदमाइन दुम मणिपुर जे सुम तौदो ओरगदी अखोइ मिनिस्टर फमदगी अखोइ लोइनबो रिजाइन तौजरगे हाइबा लेंगाते खोइ तोकचरे हाइबसिमा आई लौथोहनिंगी मखोइनो हुजिक तोकचरे ना लौथोकना री इलेक्शन तौदो मोइ कंपलसरी कागनी अदुगा कंपलसरी मिनिस्टर अदुम ओइगनी अदु नता दना मोइना अखोइबु सुम लौदना थमतारगदी कारक्तबसु याय अदुगा चीफ मिनिस्टर ओइरक्तबसु याय कदुगा अखोइगी कैबिनेट मिनिस्टर ओइरक्तबसु याय आई हाइजी एमएलए भाव कारक्तबु ओइरक्पसु याय अदु खनगदबनी मोइ मतम चाना अदुगी तंजादु लौगदबनी अदुगा मणिपुर इंडिया से सुमाइना इंडिया ना अखोइदा असुक यामना ओतना खोतना तौबसे मसिदी अखोइ तौहनिंगते अथुबा मतमदे इंडिया ना अखोइगी मी तरु हालिबसे मसिगी चप चाबा लंगला लंजिन थीरा कांदा करमाइन तौदना मीजे फारिबनो मिचमबु करिगिदमक्ता मिचम फारगा हालिबनो नुपी अंगांग लांद सिजिनरिबनो अदु इमा सोइगी तंजासी दा हेतारे एक हौबदगी मीगी तांग अहुमगी एक नोंगानबदगी मियामना तालगा लाकपा डिमांड हाइबा तारगदी चिंगदा चनरिबा कोगी सस्पेंशन ऑपरेशन सु हेतारे सु सि एब्रोगेट तोबिउ मसी लेहलनु सि लैबजिना मोय फ्री थाबगा चमानारे मोय नुंगाइरे इबन चिंगदा आपस्पा लई हाइबे वानी सु लेरबनिना आपस्पा दु डाइल्यूट तौरे हाइदि चिनी यावबा गुला महिदोरे इसिंग बाथेनम हाइजे तारदे अथुम बदु लैत्रे हाइब तारे अदुना आपस्पा गी मायाक तो केमते लैत्रे सु चैनल लेरबिना अदुनबु याम फोंग बोरो बेकरा तो ओइबि आइ यांगंग पुगबि पीएस तो ओइबि आइ नत्रगा कोइ कौतुक तो ओइबि आइ मफम सिंग असिदा अदु साइकोंदो ओइबि आइ ngasi मक्सु तोंगा मफम सिंग अटैक तौरि हेतारे इरेंगबमदा अदिगी लेमरामदा अटैक तौपि पाउ फजन लेरे इरेंगबमदा तौ मालाक प्रजन ताबिरमनि पाउ अरु तारगदी ngara handak ki thodok si matung dagi di su si di abrogate to hum thoe habase masu maram jo sare su ji akoina hanadagi hongna su ji lokho oina la hairaga lai maram di su gi namada moina su da paiga do khulai adagi hena paige su da Chuna legadaba area operation adudagi hena chatle moina adu itagi su leitabaga chapmana rebinina pulap complete oina lokthoga sugi khoigi kari haitari moigi right che kakpa ama changeba su ju leitaba dongna he tawba right chu adum he leihanba sumba siti ima aduna ngarang nungdang se khoigi cabinet decision am lawi hayam thengbuda adu cabinet decision gi manung chana samaina angang nubi phadana tawba khopasi condemn tawba lurina makoi si unlawful organization lawthona ba takshan baidana su leirabnina khulai pai basing duda kamaina unlawful organization lawthok su du di yana lenga ka yana hamne lenga ka yana bo organization ko maina mo unlawful lawthok tu na haibo hum leira duna su du lawthok targadi masan unlawful organization lawthok masana dum poblong tar lawthok dum yarani haibo hujiki unde amta lawthok tri kanamta aduna moi free thara leib dongna protection phang hetar apspa lezer ke su protection ama su protection leiri ba aduna su ji lawthok ka dongne ba su lawthok ka dong aduna handaki matang sida hujiki tanja sida di su si amna maram chaba ama lawthok pada khaidagi maram chaba pot adu target apspa lei harisi leibadu mayek seng thulani aspa ji moina thamdaba yade haina hai targadi tampakta da thamba yade ba chap chana su leiba mafam do adu da aspa thamaga su lokthoga aspa thamga dong ne ba adu ga chap chana
operation chatha operation chatha ga dabne ba maitai na lalame maitai na aran ba mafam da koina masi lalame na haibada mama moina koina kari gumbim da landi hairoi naked parading gi nupi ni pi thongdana koche challenge bagi video viral or matamda ima mayam ai thamag yauna yes tampa ta gi dharna mayam do tawi lawi ngasi okta khoi medium person amo ina thengnar ta khwai digi chawba dharna do amo ogi ha ta nupi da landa nupi bu khulai oina sijin naganu nupi bu sumaina sijin ba yaroi nupi de sumai to ba yaroi haidani akhoi di kuki oigera naga oigera maitai oigera world de leir bu nupi sing ba du maina sijin ba yade na khoi laugi ba lepki ba ima hoi aduni akhoi di ima hoi di sumba da lepani okay adubu angang masa haitar angang masa gi hadi taibang sida tar matu taibang si karino khangjadri ba angang yauri ta thani pan atraga thatara are angang amar yam pik pa chahi ani makhai yam khangjadana ga yeng ba are angang nupi macam na yamna ki bagi miyeng ama miyeng sing do hujik pau mit ta urga leire heta mane aduna sigi miyeng sing sigi pakhum je kanana pi ge tori ge haibagi wahang lak tore mane adai du angang sigi hadi nupi sing su imani am phajan thambira han su imani am chang hadi mamangi episode mayam hadi mamangi irang mayam da imana ima hoi mayam na lobir parol mayam haitare ima lup mayam na ima su mangjin thana aduna angang gi mata amula hada akoi gi hoi Manipur State Commission for Protection of Child Rights na karina akoi gi condemn tauba amadi appeal sap mayam thenajare habitare adu ima hoi gi sati su mama moina pikli ba masujing apikpa angang jing du maram dadi kari thambingi akhoi gi mot di akhoi di kainogi akhoi gi child protection committee di child and women protection committee na thambini moi gi document oi ba pot khaktang thambagi wani moi interest oina changak pataraga di moi jo akhoi sumain dong na rule lama kaino akhoi bo protection women and the child protection committee na leiraga asuguma tawtaraga di akhoi si lingubagi kari kanadi kaina laurok tadana condemn tawbududi ima hoi ju pende heba ima hoi pende maram di ima hoi di document haiba leite ama haiba leite akhoi di sungya yaningte angang jingbu sumai toroga hatpa tungi generation mang na ba torok pa di akhoi di cookie ji totally Manipur dagi tanthoki ba pa meba maram di kari gi noi taraga di hingmin na ji yadraba mi jingdu di thammu bagi kari hak leiri ge ba lam loge haiba hingmin si yadraba mi jing dudi thambagi kari hak leiri ge adu de aini India da haining ba Manipur government da haining je kari no ai taraga di hingmin si yadraba aduga tungi generation bu mangna ba silakpa lam julak pirage hingmin si akhoi noi leimin si chin kuki akhoi gi henjalak paduna mafam jana akhoi gi foreigner orga di halan garo foreigner orga di halan garo natraga na hanbam naitaraga na akhoi gi refugee oina matang khara UN khang yes thamba adu yadraba mi sing dudi ama haibasu yadaba ama haibasu yadraba mioi sing dudi hingminna jeju yadaba aduga akhoi gi lamjuloge haiba aduga miju hat ke haiba mi hat pade hendok na nupi angang bangda rape toraga angang macha pisak pipa bawda kangsana kisne gi machi mana mayam hat ki budumaina hayala hat pe ki phibam la bawda India government sumaina leibaji di leihan ningte aduna athuba matamda kuki haiba jache Manipur gi leimai dagi chingtam gi Manipur ai chingtam na sabani machi tongan amate yaroi chingtam na pullaga saba maitai gi ipa ipu singna aduga khoi gi naga gi ipa ipu singna punnal saminaraga lerakpa adugumba lamdam amani lamdam sidagi hingmina si yadraba aduga migi lamullaga mapu sage haiba kangbu chingji pulabli takhoki ba aduna akhoi gi imagi apa mogi hawrak famda halangi ba mogi hawrak famda halangi ba okay punna leimina si yadraga di hangro aduna tabida laga mafam sida laibasu yaraba laibi yar matung sida mafam sida citizen su oiraba aduga mafam sida right su loi phangaba ST gi right obi citizen amagi phangum thok right loi nan phangaba matung sida akoina laisali mafam se nunga mayum jalaga akoi ipa ipu gi lamni ancestral land haibudu di yaro yes ancestor mayamdro laga lerambadi ai aduga ancestral singdu gi lamne haibudi yaroi habtari okay aduna punna leminasi ancestral lamdo punna maki ancestral land oiduribni lamdam sidu leriba mayam sigi aduna nongmata really gi mena chalaga mahum dura khoi lerage noi chakro haibnati modum lejari ngatani noi lejari ngatani adu mamai dadi kari pa me huji chap chana akhoi gi len lo ji semdokpa len lo semdokpa chingju tamchu mai ki ju noina cha manana leibagi len lo je India na semgada bani ai bache right time haitare right time ni huji semgada bani chingda ju leibada
yaba tamda duga lebu su tamda yaba. jo leibu chu yaba ado tamdana jat khudimang taba yaraga chingdana jat khudimang taba yadabagi maram karino madu chu india government na british ki divide mindu da sanaraga tongaga leiga do bisarak padi handoga achumma da satpa phagani aduga asam lai phundana lam yolaga piri bana kari maramgi maitai dana yadraga aduna poche akhoi gi manipur se india da tilubadagi amang banga to oigre bungo no imadi okay amang ba soiba myam dare myam se course correction hai tare Hoi. si chum thok tragadi makhata na pun himina basu yadraba adagi lamjum ge haiba adu itargadi noi loina takthokki bana takthokki bana tan upai lete takhok ba habis hat se hai banati takhok ba Takthokro. leina se Chalan han gro chalan gro chalan india gro. government tok jagada bani tobiu hai bani madu tok tragadi basi koi valley dagi laiba myam gi sentiment myam gi pen da bagi khola khongjang myam se leptana laktana manipur se yam aruba phim da lakani aduga koi elected representative sing asina su hojek se to minute ba yaroi handaki tan pham se da khwaidagi nupa thokpa khwaidagi miyam gi mihut ama orabne mi gi mayam se gi mahut orabni na mahut am oibagi thabak to ningthina tobiu haibani miyam na adongi yum da laga hawdo kadau nate adom na hana tholaga miyam da mit mai phangadabni miyam bu let togadabani onate na thabak se tawmina da ba aduga manipur se tangdu leitaba manipur am ohanba matamda tuminna leisan ba yaroi aduga achoba thodang lomina gadabani aduga lausi yadaba aduga manipur thugaiba pa mi sing adudi manipur dagi halan khebana tana upai leti habagi north da aduga this is the right time manipur pombada uniform land law leitana mayam se punna lemina ba abalam da mo ohanba matam tai habagi wafam and also this is the right time su abroga taur haibado hojekti tauba chap chare habagi example akoi mang da leirabani siphaubada center na tasen adaba targati miyam gi ihau hen hengalak na bagi baton taubo ina thokani habi wafam sing asing ma uri basina dama taksere hab tare on the road ngasi ko inadi koi beyond headlines ke tharam se matang sali sin jargi ma handak irang se na maram ore ko ima koi more da yum mai thado pikraba magi dukan se koi santosh electronics haidana tum na mai dhagra kem le mahudre adu bo hanbalai te ma imphal da laga singjam mai lesang thamle kaida amuga ma electronics ki dukan se hangduk se santosh electronics haidana ma ke mai ke de koi beyond headlines se mana khara khara give hamper ma jama koi guest pibi na ba kudol to birei haido achama kudol si ma da kudol tam jage ima aroi ba amuga na thaga japonu chari ma yam thagatchari santosh ta ju imana thagalam mi ena hairo hoi ma loina yangbir bapon musu aroi da amuga na thaga japonu chari SKTV Manipur se Manipur miyam gi khonjel ni this is the expression of the people of Manipur. So when you support SKTV, when you watch SKTV, you are fundamentally supporting the people of Manipur and the state Manipur. So keep watching SKTV, keep supporting SKTV, keep supporting Manipur. Thank you so much, Kurumjari.